Ngasigi video asidi ground level dagi leplaga yengbada udaba drawing airplane mathaktagi yenglaktragadi kari yelibano khangmangamdaba adugumba Nazca lines haina su khangnaba mystery asigi matangda khangminase masitanatana ising manungda matam sangna maningsa thingduna leibangamba miyoi kanglok si nomads asigumba angakpa topic ani asigi matangda khangminase ayamba miyoising asi ising manungda lupthaduna maningsa thinglaga leibangamba haibasi minutes khara khakki wafamni haibadi ising de luptuna matam sangna leibangamnadi adubu hauji haijagadoriba miyoi kanglok asidi sangbadagi sangba minutes taraga humdoi mukti ayambana ising manungda luptuna leibangami masigi sea nomads haibadi isingi mafam amadagi amada koichat chatuna hingba samudragi miyoi kanglok makhoise chapchaba permanent oiba mayum leijade adugumba makhalgi sea nomads amakhakni Bazau hariba miyoi kanglok asigi matang asibuni masida haijagadoriba ase report ki matung inna makhoi asina samudragi luraba 200 meters mukta lupthaduna minute taraga humdoi mu leibangambagi damakta records fawba leikrabane masigi bazau hariba miyoi kanglok ase traditionally nomadic ngaktane aduga makhoi ase samudragi isingi leikhadagi waikhu tharoi khajing nga asigumba kaya khunduna faduna hingba miyoi kangune Makhoising asi Malaysia, Philippines, aduga Indonesia hariba leibaksing asigi sing mapanda leiba miyoising ni makhoina nungtigi suriba thabaksingi 60% di ising manungda leiduna sea cucumbers hunting toba aduga nga faba asigumba asida tawi asengbadi ayambana makhoigi punsi asi isingda lei report ki matung inna masigi miyoi kanglok asige mystery oiba wafamde isingda luptuna matam sangna leiba ngambage genetic adaptation oiraba haibadi ising manungda leibagi hainabi asi ngasi ngarangdagi oirapnate suron kayadagi leraklaba adugumba masak khangnaraba ahanba miyoi jati amakhakni research tawduna phongdorokpagi matung inna hariba miyoi kanglok asina ising manungda matam sangna luptuna leibagi mateng pangnanaba makhoige genetic adaptation oiba atuga hakchangi ahongba kharasu lei haina phongdokle experts singna thajanabagi matung inna matam kayadagi hariba miyoi kanglok asina natural oina isingda lerakpana hakchangi kayada ahongba lerei haibadi biological changes kaya lerei masigi manungda spleen hariba organ asigi size asi yamna chawthorei masina maram oraga minute kaya ising manungda maningsa thingduna luptuna leiba ngamalle Maraktatna game sanaraga paisa oina mana phangba yaba yamna safe gaming application amu oriba Rummy Circle asi mayam gi damakta puduna laksari 1 crore gi mathakte active players leiriba Rummy Circle asi pu sanaduna adomsu paisa oina mana phangba yai haidragana practice game sanaduna tambasu yai aduga case game da onthorpasu yai deposit tawnaba yamna safe oiba facilities kya su yauri Paytm phone pay credit debit card mayam asi gi kuthangda deposit tawba yai ahanba deposit tawbada welcome bonus oina lupa lising ani fawa phangba yai Rummy Circle asi sanaba yamna live phone da su smoothly seasonable screen da muk teng view aduna description the link hap charong download toxin view deposit toxin duna welcome bonus listing ani forward phone view. This game involves an element of financial risk and may be addictive. Please play responsibly and at your own risk. Nature ki atopa jiba singda su amuk yenglagadi seal hariba jiba kanglok asi ising manungda yamna kuina luptuna leibangamba jiba amakhakni makhoigi asengba hakchangi size asiga oigedaba spleen size asidagi hena chawna yawjaba adugumba jiba amakhakni spleen hariba organ asigi mathau kaya gi manungda oxygen puba red blood cells kaya store tofam amasuni scientists singna phongdopagi matung inna bazau hariba miyoi kanglok asida thokliba thodok asisu masimakne report ki matung inna researcher singna ultrasound device sizinaduna bazau gi miyoi nifuga humdoi aduga farmer miyoi kunthra humdoiga makhoigi spleen gi size chawbagi chang check tawba matamda masigi si nomad sing asigi spleen size asi 50% hena chawba heli haina phongdoi expert sing na makhata na phongdopagi matung inna miyoibana sing manungda luna lupthariba matik pressure hengalai masidagi lungs ki blood vessel sing da changchilapa hengalai
अदुगा मसिना मरम ओरगा ब्लड वेसल सिंग अदु रप्चर ओरकपसु याय हाइबदी पोखायरकपसु याय मसिना मखोय सिनबगी लंबी अमा ओहलाई मखोयगी पुंसी असि नोंग नोंगमगी खुदोंग थिनिंगाय ओइबा हेंगलाई हाइना रिपोर्ट्स कयादा क्लेम तौरी मरमदी मखोय असि समाजदगी तोंगान तारबा नॉर्मल ओइबा मियोइबना फंगलिबा सिटीजन्स की राइट्स अमत फंगद्रबा अदुगुंबा मखलगी मार्जिनलाइज ग्रुप ओइरबा अमखकने मसितनतना इंडस्ट्रियलाइज फिशिंग तौबसु नोंग नोंगमगी हेंगलपना हेना मखोयदा अवाब ओहली हाइबदी लोकल स्टॉक सिंगदा मखोयगी हिंगननबा लंबी ओइरकपा ngamdaba मसिना मरम ओरगा बजौ मियोय कयासु मसिगे थबक असि थादोकनबसु यावरी नाजका लाइन्स मसी यामना अंगकपा मोंगदा येकलंबा पेरू हारिबा लेबाक असिगी नाजका टाउन असिगी मनाक नकना लैबा डेजर्ट प्लेन्स अमदा लैबा लाइन सिंगने असेंबदी मसिगे अचौ अचौबा नाजका लाइन सिंग असि थाइनगी नाजका कल्चर की नाजका मियोय सिंगना चही लिसिंग अनी की ममांगदा येकलंबा अदुगुंबा लाइन सिंगने अदुबु ngakibadi masigi line sing asi ngasisu muttana akayatoi amata yaudana lairi masida yeklamliba line sing asi kanagumba amatana fajana masigi maramda explain tawba ngamdri Nazca line asigi yamna mystery oibo phumde nungdum nungai laingoi su leiba landscape kaya leiba mafam asida yekliba line sing asi karamba pochak yekpagi lei jinglibano haiba asini मफम असिदा चंगदुना इराय लाइना हेक्ता खंगबा ngamde maramdi aduki matik sangi aduga chawi asengbadi masigi line sing asina karigumba amadi punchinduna yektuna takli masi khangi hairbadi awangbadagi haibadi helicopter gumba airplane gumbadagi yeng thraktuna kari pochak yekli haibadu irai laina khangba ngame asengbadi ngasi fawbada thijinbagi matung inna mafam asida 800 street lines 300 geometric figures aduga 70 animals amadi plants singi design yauri asengbadi masigi yeklam libasing ase leimaidagi amato uba khangba ngamde lines mayam sing asigi manungda kharadi straight lines 30 miles mukka sangba ka yauri aduga masida sanga singi mong man basaktam de yeklam libasing ase 50 dagina 1200 feet asimuk sangbagi maraktane masida yeklam libasing asigi famous oiba sanga kharadi mirang hummingbird cactus plant monkey lizard dog aduga pambi kasu yauri yeklam liba mayam asigi manungda yamna unusual oiba humanoid figure manba amasu yauri masibu scientist singna astronaut amagi saktam gum longnare pandemic ki matam aswaida su achoba hogdong gi saktam oiba ayekpa amasu thengnaki masigi Nazca line asi UNESCO na world heritage site ama oina 1994 da chalhanki asengbadi masigi mafam asi chahi marfu gi mathakta mystery oiba mafam am oina launaduna lakli report ki matung innadi 1926 da ahanbu oina Peru hariba lebak asigi archaeologist Toribio Mejia Sespi asina line sing asigi matangda systematically study tawki ground level dagi minna yengduna identify tawba ngamdaba line sing asi ahanbu oina Peru da pairiba commercial plane singi pilot singna 1930 aswaida thengnar miyam khangba haibadu orakhi chahi nifurom line sing asigi matangda study tawrakhiba German Peruvian mathematician aduga the lady of the lines hainasu masak khangnarba Maria Ricci asina phongdokpagi matung inna masida yaklam level line sing asi numit thawan michak atiagi maramda aduga calendar asigumba kayagi maramda nainabagi damakta yaklam bani hainasu phongdokhi masigi nupi asina Nazca line singi manak nakna yum macha ama saduna line sing asi visitor sing dagi protect tonaba fawba lerame American professor Paul Kossoff hariba asina Nazca line asigi surrounding desert asi the largest astronomical book in the world haina fawba maming piki explore to bamiyo emana phongdokpagi matung ina mafam asi mahi marong fanaba leibak leihau leinanaba aduga sing phangnanaba rituals tofam amani haina su phongdokki mayam nangasi su masida yeklam liba line sing asina kari haning libano masigi meaning kari no haiba khangdana leiri hena ngakibadi masiga achochoba line sing asi kanagumba amatagi mateng yaudana Nazca gi miyoy kangluk asina karamna yeklam libano haiba asine scientist kayanadi alien gumbagi mateng nasu yeklam bo oramba yai haina khanne adubu hojik su masigi matangda chapchabadi khangdre matang asida loisinjare channel asidagi knowledge khajiktang orbasu phanglabati channel asibu subscribe toba kawbigano aduga ano video kaya yengmu phangnabagi damakta bell icon adusu on tawduna thambiyo